ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯀꯩꯊꯦꯜ ꯃꯥꯟꯕꯤꯗ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯌꯥꯎꯕ ꯆꯠꯈꯤꯕ ꯊꯧꯕꯥꯜꯗꯒꯤ ꯅꯍꯥ ꯑꯍꯨꯝ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯥꯡꯈ꯭ꯔꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯑꯣꯏꯅꯥꯝ ꯊꯣꯏꯊꯣꯏ ꯁꯤꯡ ꯂꯩꯁꯪꯕꯝ ꯑꯋꯥꯡ ꯂꯩꯀꯥꯏ, ꯑꯅꯤꯁꯨꯕꯗ ꯅꯤꯡꯉꯣꯝꯕꯝ ꯖꯣꯟꯁꯟ ꯁꯤꯡ ꯈꯦꯛꯃꯟ ꯃꯅꯤꯡ ꯂꯩꯀꯥꯏ, ꯑꯍꯨꯝꯁꯨꯕꯗ ꯊꯣꯛꯁꯣꯝ ꯊꯣꯏꯊꯣꯏꯕ ꯁꯤꯡ ꯈꯦꯛꯃꯟ ꯋꯥꯡꯃ ꯇꯥꯕ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯂꯥꯟꯐꯝꯗ ꯑꯉꯝ ꯑꯉꯝꯕ ꯍꯥꯠꯇꯣꯛꯅꯔꯕꯁꯨ ꯂꯥꯟꯐꯝ ꯅꯠꯇꯕ ꯏꯆꯝ ꯆꯝꯖꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯩꯇꯩ ꯀꯝꯃꯨꯅꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯨꯠ ꯆꯜꯂꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯆꯥꯛ ꯏꯁꯤꯡ ꯄꯤꯖꯗꯨꯅ ꯊꯥꯗꯣꯛꯈꯤꯕ ꯀꯌꯥ ꯂꯩꯈ꯭ꯔꯦ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕ ꯌꯦꯡꯕꯤꯔꯒ ꯆꯩꯐꯝ ꯐꯥꯎꯕ ꯊꯥꯡꯗꯅ ꯊꯥꯗꯣꯛꯄꯤꯔꯛꯅꯕ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯅ ꯀ꯭ꯋꯥꯀꯩꯊꯦꯜ 360 ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯒꯤ ꯄꯣꯁ ꯈꯔꯈꯛ ꯊꯝꯖꯒꯦ꯫ ꯋꯦ ꯇꯨ ꯅꯝꯆꯤꯡ ꯍꯥꯏꯕ ꯑꯁꯤꯗ ꯆꯪꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯔꯤ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯁꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯁꯥꯏꯟꯕꯣꯔꯗꯀꯨꯝꯕ ꯅꯠꯇ꯭ꯔꯒ ꯆꯦꯛꯄꯣꯁꯀꯨꯝꯕ ꯑꯃ ꯊꯝꯕꯤꯌꯨ, ꯃꯇꯨꯡ ꯁꯣꯏꯗꯅꯕ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ꯫ ꯄꯦꯖ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯅ ꯃꯤꯒꯤ ꯄ꯭ꯂꯥꯅꯤꯡ ꯈꯨꯇꯧꯁꯤ ꯌꯦꯡꯉꯨ, ꯋꯥꯔ ꯐꯤꯂꯝꯗ ꯌꯥꯎꯕ ꯂꯥꯟ ꯆꯪꯉꯝꯗꯥꯏ ꯚꯦꯔꯤꯐꯥꯏꯌꯤꯡ ꯈꯨꯇꯧꯗꯨꯅꯤ ꯇꯧꯔꯤꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫ ꯄꯦꯖ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯣꯁ ꯑꯃꯈꯛꯀ ꯊꯝꯖꯒꯦ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯩꯇꯩ ꯈꯨꯜꯗ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝ ꯊꯥꯗꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄ ꯑꯁꯤ ꯊꯤꯡꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯛꯄ ꯊꯕꯛ ꯊꯧꯔꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯑꯦꯟꯇꯤ ꯗ꯭ꯔꯣꯟ ꯖꯦꯃꯔ ꯈꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯍꯔꯥꯎꯊꯦꯜ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕ CRPFꯀꯤ ꯀꯦꯝꯞꯇ ꯑꯦꯟꯇꯤ ꯗ꯭ꯔꯣꯟ ꯖꯦꯃꯔ ꯑꯃ ꯏꯟꯁꯇꯣꯜ ꯇꯧꯗꯨꯅ ꯈꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯗ꯭ꯔꯣꯟ ꯖꯦꯃꯔ ꯑꯁꯤꯅ ꯁꯦꯟꯖꯝ ꯆꯤꯔꯥꯡ ꯀꯧꯇ꯭ꯔꯨꯛ ꯑꯃꯗꯤ ꯊꯪꯅꯅ ꯂꯩꯕ ꯃꯩꯇꯩ ꯈꯨꯜꯁꯤꯡ ꯀꯣꯚꯔ ꯇꯧꯕ ꯉꯝꯒꯗꯧꯔꯤ ꯑꯃꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝ ꯊꯥꯗꯔꯛꯀꯗꯧꯔꯦ ꯍꯥꯏꯕ ꯏꯔꯥꯏ ꯂꯥꯏꯅꯁꯨ ꯈꯪꯕ ꯉꯝꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯆꯤꯟ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯊꯛꯇ ꯑꯣꯄꯔꯦꯁꯟ ꯖꯥꯏ ꯃꯥ ꯀꯥꯂꯤ ꯆꯠꯊꯔꯒꯅꯤ ꯍꯥꯏꯅ ꯚꯥꯔꯠ ꯍꯤꯟꯗꯨ ꯃꯍꯥꯁꯦꯅꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯤꯟ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯗ꯭ꯔꯣꯟ ꯕꯣꯝꯄꯤꯡ ꯑꯃꯗꯤ ꯔꯣꯀꯦꯠ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ INAꯗ ꯑꯦꯇꯦꯛ ꯇꯧꯕ ꯑꯃꯗꯤ ꯍꯤꯟꯗꯨ ꯄꯟꯗꯤꯠ ꯀꯌꯥ ꯍꯥꯠꯄ ꯇꯨꯞꯄ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯤ ꯚꯥꯔꯠ ꯍꯤꯟꯗꯨ ꯃꯍꯥꯁꯦꯅꯥ VHMS ꯗꯤꯜꯂꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯣꯔꯊ ꯏꯁꯀꯤ ꯍꯤꯟꯗꯨ ꯙꯔꯃ ꯆꯠꯄ ꯃꯤꯌꯥꯝ ꯀꯟꯅꯕꯒꯤꯗꯃꯛ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯇ ꯑꯣꯄꯔꯦꯁꯟ ꯖꯥꯏ ꯃꯥ ꯀꯥꯂꯤ ꯆꯠꯊꯔꯒꯅꯤ ꯍꯥꯏꯅ ꯚꯥꯔꯠ ꯍꯤꯟꯗꯨ ꯃꯍꯥꯁꯦꯅꯥ ꯅꯣꯔꯊ ꯏꯁ ꯑꯥꯔꯃꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯗꯤꯐꯦꯟꯁ ꯁꯤꯂꯣꯡꯗꯒꯤ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯕꯣꯝ ꯂꯪꯁꯤꯟꯗꯨꯅ ꯍꯤꯟꯗꯨꯒꯤ ꯂꯩꯁꯪ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯃꯔꯨꯑꯣꯏꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯅꯔꯣꯜꯗ ꯆꯪꯂꯛꯄ ꯆꯤꯟ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯗꯤꯜꯂꯤꯒꯤ ꯅꯣꯏꯗꯥ ꯒꯨꯔꯨꯒ꯭ꯔꯥꯝꯇ ꯀꯦꯝꯞ ꯍꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯗꯨꯅ ꯃꯅꯤꯄꯨꯔꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯍꯨꯔꯥꯟ ꯂꯣꯟꯅꯥꯗ ꯅꯥꯊꯩꯔꯛꯂꯤꯕ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯑꯁꯤ ꯔꯥꯁꯇ꯭ꯔꯤꯌꯥ ꯁ꯭ꯋꯌꯝ ꯁꯦꯕꯛ ꯁꯦꯅꯥ ꯑꯃꯗꯤ JK ꯁꯦꯅꯥꯅ ꯊꯧꯗꯥꯡ ꯂꯧꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯃꯩꯇꯩ ꯍꯤꯟꯗꯨ ꯙꯔꯃ ꯆꯠꯄ ꯃꯈꯩ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯇꯩ ꯁ꯭ꯇꯦꯠꯁꯤꯡꯗ VHMSꯀꯤ ꯃꯣꯕꯥꯏꯜ ꯌꯨꯅꯤꯠ ꯂꯩꯒꯅꯤ꯫ ꯃꯁꯤꯗ ꯃꯤꯌꯥꯝꯗ ꯄꯥꯎ ꯄꯤꯕꯤꯔꯛꯎ, ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤ ꯇꯛꯊꯣꯛꯄꯗ ꯚꯥꯔꯠꯕꯥꯁꯤ ꯈꯨꯗꯤꯡꯃꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯃꯤꯟꯅꯁꯤ꯫ ꯗꯤꯜꯂꯤꯗꯁꯨ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯊꯤꯕ ꯍꯨꯝꯕ ꯑꯃꯗꯤ ꯂꯥꯟꯊꯦꯡꯅꯅꯕꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯦ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯊꯝꯂꯤ꯫ ꯂꯣꯏꯅꯅ VHMSꯀꯤ ꯂꯩꯒꯗꯕ ꯂꯣꯀꯦꯁꯟꯁꯤꯡꯁꯨ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯛꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ AT ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯒꯤ PRO ꯔꯣꯕꯤꯟ ꯃꯉꯥꯡ ꯈ꯭ꯋꯥꯏꯔꯥꯛꯄꯝꯒꯤ ꯄꯦꯖꯇꯒꯤ ꯄꯣꯁ ꯈꯔꯈꯛ ꯂꯧꯈꯠꯆꯔꯒ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯨ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯏ, ꯅꯨꯡꯉꯥꯏꯇꯦ꯫ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡ ꯊꯧꯕꯥꯜ PHꯗ ꯂꯩꯅꯔꯤ꯫ ꯑꯩꯈꯣꯏꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯏꯅꯤꯡꯇꯝꯅ ꯀꯣꯏꯊꯤ ꯊꯤꯒꯗꯕꯁꯨ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯕꯦꯔꯤꯀꯦꯗ ꯃꯌꯥꯝ ꯊꯤꯡꯖꯤꯜꯂꯒ ꯀꯥ ꯍꯦꯟꯅ ꯀꯟꯅ ꯆꯦꯀꯤꯡ ꯇꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯔꯦꯁꯄꯦꯛ ꯎꯠꯄ ꯑꯣꯏꯅ ꯃꯨꯞꯃꯦꯟ ꯇꯧꯅꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯞꯅ ꯇꯞꯅ ꯂꯣꯏꯁꯤꯜꯂꯛꯂꯅꯤ, ꯄꯨꯡꯅꯝ ꯅꯝꯊꯔꯛꯂꯅꯤ꯫ ꯃꯩꯇꯩ ꯃꯨꯠꯈꯤꯕꯗ ꯑꯩꯈꯣꯏ ꯈꯛꯀꯤ ꯃꯨꯠꯂꯣꯏ, ꯑꯆꯧ ꯑꯁꯥꯡ ꯐꯝꯅꯥꯏꯕ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄ ꯁꯦꯠꯇꯕ ꯂꯣꯏꯅ ꯃꯨꯠꯃꯤꯟꯅꯒꯅꯤ꯫ ꯈꯨꯠ ꯈꯣꯡ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯕꯅꯤꯅ ꯃꯤꯅ ꯐꯥꯈ꯭ꯔꯦ ꯈꯪꯂꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯁꯣꯟꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯑꯩꯈꯣꯏꯕꯨ ꯃꯤꯌꯥꯝꯅ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯀꯨꯀꯤꯅ ꯃꯩꯇꯩ ꯐꯥꯔꯒ ꯄꯨꯈꯤꯕ ꯑꯗꯨꯒꯤꯗꯤ ꯕꯦꯔꯤꯀꯦꯗꯁꯨ ꯈꯥꯗꯦ, ꯆꯦꯀꯤꯡꯁꯨ ꯇꯧꯗꯦ꯫ ꯃꯤ ꯁꯤꯕ ꯈꯨꯗꯤꯡꯒꯤ ꯏꯝꯐꯥꯜꯗ ꯔꯤꯂꯦ ꯑꯃꯃꯝ ꯆꯠꯂꯒ ꯂꯣꯏꯁꯤꯜꯂꯁꯤ, ꯃꯨꯠꯃꯤꯟꯅꯈ꯭ꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯅ ꯃꯩꯇꯩꯗꯤ ꯀꯨꯀꯤꯅ ꯍꯥꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯅꯤ ꯀꯩꯅꯣ, ꯑꯃ ꯁꯠ ꯑꯅꯤ ꯁꯠ꯫ ꯉꯁꯤꯁꯨ ꯀ꯭ꯋꯥꯀꯩꯊꯦꯜ ꯑꯥꯎꯠꯄꯣꯁꯠ ꯃꯄꯥꯗ ꯕꯦꯔꯤꯀꯦꯗ 1,000ꯃꯨꯛ ꯈꯤꯟꯖꯤꯟꯕꯗꯒꯤ ꯃꯤꯑꯣꯏ 2 ꯇꯨ ꯋꯤꯂꯔꯗ ꯊꯣꯝꯒꯥꯏꯔꯒ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯏ, ꯁꯤꯔꯗꯧ ꯃꯥꯜꯂꯤ ꯍꯥꯏꯗꯥꯏ꯫ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤꯗꯁꯨ ꯕꯦꯔꯤꯀꯦꯗꯁꯤ ꯈꯖꯤꯛ ꯈꯔꯥꯛꯀꯤ ꯅꯠꯇꯦ ꯈꯤꯜꯂꯤꯁꯤ꯫ ꯌꯦꯛꯅꯕꯒꯤ ꯅꯣꯡꯃꯩꯅ ꯃꯩꯇꯩ ꯕꯣꯔꯗꯔꯗꯒꯤ ꯀꯥꯞꯁꯤꯜꯂꯛꯄ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏꯗ ꯕꯦꯔꯤꯀꯦꯗ ꯋꯤꯠ ꯍꯦꯚꯤ ꯆꯦꯀꯤꯡ꯫ ꯑꯊꯨ ꯑꯀꯥꯏꯒ ꯅꯪꯕ ꯅꯠꯇꯦ, ꯊꯣꯝꯖꯤꯟ ꯁꯤꯔꯛꯈꯤꯅꯤ꯫ ꯌꯥꯝꯅ ꯑꯅꯤꯡ ꯑꯅꯤꯡꯕ ꯂꯣꯏ ꯇꯧꯅꯔꯒ ꯐꯨꯔꯨꯞꯁꯤ ꯃꯨꯠꯈ꯭ꯔꯁꯤ ꯀꯩꯗꯧꯔꯨꯅꯤ꯫ ꯑꯩ ꯏꯁꯥꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤ ꯗꯞ ꯑꯃꯁꯨꯡ ꯏꯒꯣꯁꯤ ꯈꯔ ꯈꯔꯗꯤ
ꯂꯧꯊꯣꯛꯄꯗꯤ ꯐꯔꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫ ꯂꯥꯟ ꯇꯧꯕꯕꯨ ꯅꯦꯁꯅꯦꯜ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥ ꯀꯧꯔꯒ ꯑꯀꯛꯅꯕ ꯅꯨꯃꯤꯠ ꯊꯥꯔꯒ ꯂꯥꯟ ꯇꯧꯕ ꯌꯥꯕ ꯍꯧꯅꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯐꯣꯡꯅ ꯄꯣꯁ ꯇꯧꯕꯤꯒꯅꯨ, ꯆꯦꯛꯁꯤꯟꯅꯗꯪ ꯂꯩꯕꯤꯌꯨ꯫ ꯀꯨꯀꯤ ꯍꯥꯏꯕ ꯁꯥ ꯃꯈꯜ ꯑꯁꯤ ꯌꯥꯝꯅ ꯃꯕꯨꯛ ꯐꯠꯇꯕ, ꯀꯣꯛ ꯌꯥꯝ ꯁꯥꯟꯅꯕ ꯍꯩꯕ, ꯃꯤꯒꯤ ꯐꯠꯇꯅꯕ ꯈꯛꯇꯃꯛ ꯇꯧꯕ ꯀꯥꯡꯂꯨꯞ ꯑꯃꯅꯤ꯫ ꯇꯣꯉꯥꯟꯕ ꯁ꯭ꯇꯔꯤꯝ ꯑꯃꯗ ꯑꯔꯥꯟꯕ ꯇꯥꯔꯒ ꯆꯠꯈꯤꯗꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯁꯤ꯫ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯃꯠꯇ ꯐꯣꯡꯕꯤꯒꯅꯨ, ꯃꯦꯗꯤꯌꯥꯅ ꯌꯣꯝꯗꯨꯅ ꯂꯩꯔꯕꯅꯤ, ꯀꯧꯕꯤꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛꯇ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯀꯩꯊꯦꯜꯃꯥꯟꯕꯤꯗ SSC ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯌꯥꯎꯕ ꯆꯠꯈꯤꯕ ꯃꯤꯑꯣꯏ 3 ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗꯅ ꯂꯩꯈꯤꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯧꯕꯥꯜ ꯈꯦꯛꯃꯟ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯅꯤꯉꯣꯝꯕꯝ ꯖꯣꯟꯁꯟ ꯁꯤꯡ ꯊꯤꯕ ꯐꯪꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯍꯤ ꯌꯥꯏꯈꯣꯝꯕ ꯅ꯭ꯌꯨꯁ ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯒꯤ ꯄꯣꯁ ꯈꯔꯈꯛ ꯂꯧꯈꯠꯆꯔꯒ ꯃꯤꯌꯥꯝꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯝꯖꯒꯦ꯫ ꯊꯥꯖꯕ ꯌꯥꯎꯕ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯅ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯂꯣꯟꯂꯨꯞ KCPꯒꯤ ꯒ꯭ꯔꯨꯞ 5 ꯍꯥꯏꯕꯗꯤ KCP ꯄꯥꯏꯈꯣꯝꯕ, KCP ꯈꯣꯏꯔꯥꯡꯕ, KCP ꯄꯣꯏꯔꯩ ꯃꯩꯇꯩ, KCP ꯂꯝꯌꯥꯟꯕ ꯈꯨꯃꯟ ꯑꯃꯗꯤ KCP ꯇꯥꯏꯕꯪ ꯉꯥꯟꯕ ꯒ꯭ꯔꯨꯞꯀ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯉꯁꯤꯗꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗꯒꯤ ꯀꯟꯅꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ KCP ꯒ꯭ꯔꯨꯞ 5 ꯑꯁꯤꯒ ꯁꯥꯟꯇꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯊꯕꯛ ꯑꯁꯤ ꯄꯥꯏꯈꯠꯄ ꯍꯧꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯅꯁꯨ ꯂꯦꯝꯍꯧꯔꯤꯕ KCPꯒꯤ ꯂꯨꯞ ꯈꯔ ꯑꯃꯁꯨ ꯌꯥꯎꯔꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯤ꯫ ꯄꯦꯖ ꯑꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯒꯣꯊꯣꯜ ꯚꯤꯂꯦꯖꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯄꯨꯟꯕ ꯀꯣꯝꯕꯥꯏꯟ ꯇꯤꯝ ꯑꯃꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯂꯣꯠꯆꯤꯟꯗꯨꯅ ꯊꯅꯝꯕ ꯑꯣꯏꯒꯅꯤ ꯆꯤꯡꯅꯕ ꯄꯝꯄꯤꯁ ꯏꯝꯄ꯭ꯔꯣꯚꯥꯏꯁ ꯃꯣꯔꯇꯥꯔ 2 ꯐꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 15ꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯁꯦꯛꯃꯥꯏꯒꯤ ꯒ꯭ꯌꯥꯁ ꯕꯣꯇꯂꯤꯡ ꯄ꯭ꯂꯥꯟꯇ ꯆꯠꯄꯗ ꯁꯦꯛꯃꯥꯏ ꯅꯣꯡꯊꯣꯡꯕꯝꯗ UNLF ꯃꯦꯝꯕꯔ ꯁꯥꯁꯤꯟꯅꯕ ꯃꯤꯑꯣꯏ ꯑꯃꯅ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯨꯟꯈꯨ ꯚꯤꯂꯦꯖꯇꯒꯤ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯋꯤꯂꯨꯕꯧ ꯃꯔꯦꯟꯃꯩ ꯐꯨꯔꯝꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒ UNLFꯀ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ UNLF ꯃꯦꯗꯤꯌꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯆꯥꯏꯔꯣꯡꯕ ꯊꯣꯛꯆꯣꯝꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯒ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫